Oiraga film Mahabatare, Say any Makai Home Surakotore, Masigi film Sida, Nasigi, Manipuri economy film Siaduimati, Kamtina, Awam Naramani, Masina, Mahatana, Sandu Kiba Taraba, Doshan Dengam, Taragadi, Oja Manipuri, Tunglam Sasi, Uzagi, Ming the Kamani, Yingi, Masi, Paraknabi Labina, Karamba Lambino, or the news Akamani. Tangent, Nahira Koi. Manipur ladiva Kanglup Sing Mapung and a Maitay si Adom Resilient Toiba Kanglup Amne Kang Bakan Ba Uiba Awaba Anaba Kudong Tiba Mayam si Kang Bangamba Madugi Chaiting Mayok Narakanda Aikoi Laksin Bangamba overcome to Bangamba Dumba Kanglup Mani Se Kudamoina Hirakanda Aikoi Tatan Panariba Sahitare Kuntak Bogi, a coy loin Kuntavani, coy Mutpagachap, Manana, Bangkok, Wina Lairu, Kanglupama, Loina Madu, Manipusi, Tado Okanda, Awagi, Miot, Mine, Mayamdi, the Sahitare, Loina Maglanjana, Zitai for the Lord and a quarter of Tauraka, Karakatani, Lehosi, Masingam, the Vasida, Madusu, Yamawan, Himba, Marakta, Awalan, Misingi. Koi miot minay makoi tiang na ba makoi na lak padagi udana ba lot pa tumay tawag na hingag pa ayam baloy siya kanda madula kanda koi gambir singi nursinggi magi akan ba kano mo siyang gatana Manipur lagi siyang gatana aduga Manipur manung galeho ba sanahira chandra na logo ya ba thawda mo loy logo na masai hai riba Manipur si chahi tarit kuntak padu wagi makutagi mo na Manipur si Ning tambah dan mengaman giba adugumba Kanglup amani adugumba Kanglup aduda ngasi di kadaugi haiba matamda aikoi ji chahi lisang sina laba matamdu da di ningthau panba aikoi gi chanabi aikoi gi lonchat aikoi gi civilization dagi loina rakpa aikoi gi character mayam do dum kaidan lakba hojikti aikoi India da pungraba matung sida anauba system amada India gi system amada aikoi si yaw prakanda madugi chusin nadaba Tongan ba aikoi culture da kuna daba pot mayam magaluna na laki basina aikoi character da su Manipur da hingi ba Kanglup aikoi maitai da oibe ai dugi aikoi tangkul loibe ai rongmai oibe ai maram oibe ai ma oibe ai chothi oibe ai sigi thado oibe ai lairiba mayam sida su masigi India ki political system se lakhaba matung da aikoi character sing sida aikoi culture da ahong mayam ma lai Se culture hai basi da aikoina mingon dagi huralaga hingoi dabani atuga mingon dagi loan laura kanda charoi dabani hai bagi si jo ko part of the culture neba culture hai ga mayam jina jagoi sai tawba si oina loina chatkreba aikoi gi wakat goldo part of the aikoi culture neba aikoina khaliba wakan aikoina yengiba miyeng aikoina karamba phidam mamaka aikoina hingningi ge aikoina karamba leba amaka ko heningi ge karamba phurup amo heningi ge haibasi aikoi culture gi saruk oigeda ba aikoi gi civilization dugi manunga lakpong hakane ba ado sigi tawriba irang marak sida loina lakhiba sida aikoi si kaidorage haiba matam da duna irang ji akoina hoji hari ji kari dagi tholiba irang no irang ji thoina thon ba man bagi irang ji gi wari discourse da aikoi public discourse sing sida irang ji thoina tholapani haibagi discourse sama lai rija sisu kanam tan deny to budi yadri dana hojik chap chaba aduna irang ji sum lera kan sida sigi geopolitical over maram mayam ma piri adagi manungda se nakala madana achauba India gi mainstream media na kaina tawriba narrative singina koi gi maitai na maitai sina kwai dagi masing yam ba kambu weraga masing yam jadaba minority sing ji miot minai tawbadagi tholak pani haiba narrative ama India gi mainstream media na amadi India gi think tank kambu aya mana pina bo honai maitai jenga tagi aran ba mai kai da thamna na bo hona bagi narrative mayam lairi ama lairi sigi mayam marak sida hojik che loi ngano tawrakanda koi gi lambi to national highway ji Indian citizen amagi right to loina sida Maitai Indian citizen ni higher layer Manipur being a part of India aduga Manipur da layer mipung kuli makselo ina Indian citizen ni aduga Indian citizen namana pangada ba magi constitution na piri ba fundamental rights may adu de koi de loi deny tawre deprive tawre ba hujiksi loina maksida sida akoi chatpa yadre aduna aikoi ji citizen ji movement yadra kansida di laloliti ki thabak tu di masana dum phelo ra pata ne aduna aikoi de hujik chathare ba lana se ngasai gi
ngasai kuki zomi militant sing dona khulai paira ka da koi maitai hat pa takhairak pakha dana teba masina pire ba chaiteng mayam dudi economically koi se economically ju koi leng bu kot pangam da ba koi se selmit ki koi gi sel gi lambi khuding mak activities khuding mak che loina mak chapkhaira ga thamba che sigi national highway da maitai chat pa yarak ta badu dagi di sidai sida thoram mi ba gari driver dagi handyman dagi mioi lising mari gi mathak ta ne ba jik jobless hoina thabak mang ga lai ri che ai gi karwa gi pochai manipur dagi thokpa port manipur dagi puthoga mapan de on ba mapan dagi port manipur da pusalaga export import ki wari du bakta na tabada tholi ba economy port di sigi mioi lising mari hen bagi sinpham mama sigi Erang sida mangi ba je lising mari du dana teba magi lising mari du gi imung jing du loina mak mioi lising mari hen ba lising manga rong gi no du da imung amam depend to ne be imung amam du yam dra ba da mioi manga taruk tang lai na mari manga dang lai na para ba de average da mioi kya no du na so iwe ke no aduna si so alle adagi sabam subam nomba mamtang khangre IDP de leiriba mayam si mai mayum hingol du da leira kan sing de kamai to ge dal phanam la ra su government ke thabak tawdra su ai ge sinbam mam ge no tawdra su ai gi hingol macha du dagi koi gi yengjang na pi baudi leidana zaraga hingbagi potu ngamamine ba ai gi yum da leijaba haidu di aduga atai atopa sel lakpaduna macha masu laik tambagi ama tawbagi cheng cha ke tawraga su mai mayum hingol da lekan di lau khara paluraga natraga lau khara lau gi matamda lau khara palaga phau khara koi gi wanjal ubangamba adagi ai mana masing baudi leidana hingbangamba mana masing leiba sida choba sentham ne ba chatli aduna hingol machetu dagi mana masing kai kai yengjang na pi baudi leidana tawraga hingbudo IDP gi kemta la kan da di pi ba chakka khara duna ga mena pi gi ta khara duna hingba te to pakari yumba activities ama to ngai leitaba aduga training piri ni skill piri ni haidana ju chap mana ba skill mayam ama loi pichalamni na chap mana ba mapam ko ni mota gi chap mana ba product tu la kan da di magi market tu muk leite ba highway wa aduna IDP kem da leri pe mi sing si ju khando oga mai magi expertise du gi mi khara tonga ma makan gi product puthok bang amna na ba gi tawduna aduga policy ma sema kanda IDP sing gi product sing adu chu government na madu leisal la kanda government na top da marketing to bi ki bo oiraga di adu su yam kana ga da bane ba adu su na taba aduna sidhe sin da leri ba IDP kem da leri ba miyam jing gi punchurol adu shubham nombam khangre leibam chabam no khangre to iba tawjari ba khara du chu ga no tawdre aduna sumba mayam sida masagi mathanda mathwai thaja giba mayam gi wari yaugre adagi Erang asuguma makhan gi Erang sing ge leiba matam sing jida nupi sing asigi punsi sing sidi yamna vulnerable oiba senthok lambi leirakta badagi kari dagi ngasagi tarang sena panbi gi ba masagi ijat yon thokpagi kari gi sigi je 1990s gi matamda odiki koina kuki naga class adagi kuki paite gi class gi matamda masigi wari mayam su yaugi da banate adum thok mase si khaki wan de maling yom phang khudi mukta si gum ba Erang sing je thogum matamda nupi sing ji punsi di ayam matamda yam vulnerable oye aduna hingdabadi yarakta bani na geno tarapage aduna aran balambi hai tare miyam na yanari ba society na chanari be kai kumna ba sinpham ikai kumna ba mong da sen tan ba atu ki mayam du gi wang malalak pagi phim mayam ju lai aduna hojik lai riba manipur gi phim se government na hojik komina lucinga IDP jing mayam ga loina na masi takchandana kochandana pibe aba pressure pire koi gi masana khangna government sina thabak se tawrakta badagi komina kaina tawduna tawri hojik tawri ba marak sida hojik government na sum gano tawduna olai bai tawraga ngahal lera mangang tawduna sum leibise masi sum tawba taragadi masigi government na halera mangang moina ngangning bada ngang tawning bada tawduna leibise masi thingba haibase miyam gi shakti na peoples ki power na thingba ma changba madu thingdragadi madu matam chana miyam haudana miyam gi peoples ki power na government na koina tawrije sumai tawba yaba natti haibase para ama tambidragadi tambi matang chana tambi haudragadi haitare akoi gi government sina masana khangna huju phawda ngasi phawda tawdadana leiriba singa che makoina tawragadi ngasi heyang sida tawraktana kholaktana aikoi gi mahausa gi punsida hanjalakna bagi kai lambi je kulai thuna tawdana thabak oina pangthoragadi pare pangthorak tabata ragadi mado miyam gi shakti miyam gi power na peoples ki power na
para ama tambiraganda akhoi khanghalaudragadi maduga khanghalbga loina ahongbadu porakragadi Manipur gi future di adum akhoi gi mami sami aduga Manipur gi future sidi akhoi na Manipur gi miyam na hojik phawda laiba 1949 dagi India gi ek saru amo oirakibadagi Manipur gi miyam gi punsirol da kitang phagatpa kitang chaukhatpa kitang mimana na hingbagi punsirol ama phangnanabagi honabasing se government na India government na masana khanga lamthorakiba ma phawba ngasi phawbada yaudriyeba ngasi phawbada India government na lamthoraga yaudriba nate miyam gi muknaba miyam gi shaktina miyam gi pangalna mase aikoi masumaina sigumba phibam masida aikoi leitragadi aikoi yararoi haidana aikoi miyam na haurakanda miyam gi hola akanda daneba aikoina India gi manungda atopa state chingajiga atopa state ki miyam ga khara makai mimana ba ngamnanaba hingba ngamnana ba honara iba mayam si miyam gi peoples ki struggle duna neba aduna ngasi struggle yauduna India gi hujik laiba system asina aikoida madu lanthorakani aikoina sida phamdana lairaganda Indian citizen amani haidana ko Indian citizen gi right to pangani aikoi law court chatlaga law court chatpa mathau chu tai adu law court chatpa ngakana yadaba law court chatlaga ju hujik phangdaba mayam ama adum lairidana aduna aikoi khuding ma che kaino haiba matamda peoples ki struggle ja adum mathau tabagi potu lai aduna ngasi jo ikoina koi mayam je adum tawbirakani adugi party duna pairagadi koi gi damata tawrada bani adugi party su national party laiba political party khuding mak che loina mak chama nai ai mi eng dadi India ki system du loina mak ungsalaga laiba hatane aduna system du ungsalaga laibani na adugi system du gi outcome neba product neba thoklaiba mayam je aduna masai aina he aijaba India gi party mana oisunu party mana paibo oisunu BJP na bo paibo oisunu aduga Congress na bo paibo oisunu center dam ko na lusinga paibo oisunu India gi state ki Indian state ki attitude aduga moi gi action behavior towards Manipur people the yeng ibo mityeng makoi gi wakal aduga makoi gi tokthore ba thabak sidi hongma nai deba se aina he khudam bijari duni armed forces special power action 1958 seme adu sothare adu congress na pali matamda BJP na yam hulami apswa gi matangda dagi fair encounter gi matangda yang manga mi makoina power da lakanda fair encounter gi case adu masi lengdana lairi adum chamane aduna policy du di India gi policy du hong de bai koida laiba potche aduna sigi mayam je koina matam gi kharka honghandana aikoi gi kitang sapaba sor hondok pa yaba mongda Manipur gi miyam na hingbang ami se miyam gi struggle tawrakan da kaptane aduna miyam gi struggle te lepa matamda Manipur gi tungi punsirol di yamna mami sami haidana yedmain thamjagi tarang